Viral video da chenaba ani club ta sinarambadagi imong manungda sinakray. Kun ngakpa singna haiba singna phagalakpa nupa amaga nupi amaga Rural Unemployment Development Association Ruda Lapupa Tera Part 2 da sinarambaga loinana makoina tawkiba aranba singadu amuk hana tawraroi haibadagi ahal laman singda tekta kaidana khusinakre hairi. Ruda gi secretary gi chairul da ngasi Lapupa Tera Part 2 gi Ruda club ta lamdamasigi khulngakpa singni haiba singna handak viral okiba video amaga mari lainana fagalaba nauroibam inaw singa chahi nifutaret apokpa en sanjoy singa laifam lilong chajing amasung medha konthojam chahi kuntaruk apokpa ke raghumani singa laifam kaisamthong longjam lairak anina makoina tawramliba asoiba aranba singadu masa masana yajabaga loinana matungda amuk hana tawdanaba warak watem laga sinaram laba matung makoi gi ahal singda Ruda club na tekta kaidana khusinakre hairi.